Nonne district ke makhwam da thokiba landslide na sokhan ke ba mioi humputara mapan ge manungda ngarang fawbada punna mioi nipuga nipan ge asiba haksang fangba ngamkhraba matungda ngasi nungtil pung ahum fawbada nauna asiba haksang amata fangba ngamdre nahan asiba haksang oina fangkiba Assam gi Kasar district leba railway construction group ke pujari oiba mioi amage haksang mayumda punaba sel laitaduna Manipur da oina aroiba mathau mangam pangthokre hari Silchar dagi Sentinel na report tawrakpagi matung ina Kasar da leba Dhiren Kuri kauba mioi ama marang singi thokdok aduda sina fangke masagi chahi nipuga taruk suraba construction worker shingi pujari oiba mioi adubu marang singi thokdokta mangkhre haina mahaki Kasar district ki Borkholagi relta da leba mahaki nupina police ta wakalake mahaki masa fanglaba matungda masak khangdoknaba pau piduna mahaki machanipa Manipur da kauke adubu haksang adu Kasar tana puna basel laitebadagi Manipur da aroiba mathau mangam pangthoki leikidraba Dhiren Kuri matomta thabak suduna mayum pubani atai di sel thokpa yaudri hari